ꯃꯥꯏꯁꯦ ꯁꯤꯗꯩꯗ ꯃꯍꯤꯡ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯔꯤꯁꯦ ꯁꯤꯁꯦ ꯃꯌꯥꯝꯅꯗꯤ ꯀ꯭ꯔꯤꯝ ꯑꯃ ꯂꯩ ꯑꯗꯨ ꯇꯩꯌꯣ ꯇꯩꯌꯣ ꯍꯥꯏꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯤꯗꯥꯛꯀꯨꯝꯕꯁꯦ ꯇꯩꯌꯣ ꯇꯟꯕ ꯑꯗꯣ ꯃꯤ ꯈꯔꯅꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯃꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗꯣ ꯁꯦꯝꯃꯒ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯤꯗꯤ ꯌꯥꯝ ꯐꯅꯩ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯃꯅꯥ ꯃꯁꯤꯡꯗꯒꯤꯅꯦꯕ ꯁꯦꯝꯗꯣꯏꯁꯦ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯁꯦꯝꯃꯒ ꯇꯩꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯉꯁꯤꯁꯦ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯐꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯈꯤꯁꯦꯀꯣ ꯑꯗꯨꯗꯨꯒ ꯐ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯆꯜꯁꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯃꯆꯜ 3 ꯈꯛꯇꯅꯤ ꯃꯆꯜꯁꯤꯡꯗꯣ ꯁꯤ ꯃꯈꯥꯗ ꯂꯩꯔꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦꯗꯣ ꯇꯨꯜꯁꯤ ꯃꯅꯥꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯊꯥꯖꯕ ꯇꯨꯜꯁꯤꯗꯨꯅꯦ ꯑꯩꯅ ꯍꯦꯛꯎꯔꯦ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯊꯝꯃꯕꯅꯦ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯈꯣꯏꯍꯤꯗꯣ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕꯗꯣ ꯂꯩꯇ꯭ꯔꯦꯕꯀꯣ ꯌꯨꯝꯗꯒꯤ ꯅꯍꯥꯟꯃꯨꯛ ꯈꯤꯇꯪ ꯄꯣꯔꯛꯑꯝꯕꯗꯣ ꯂꯣꯏꯊꯣꯛꯈ꯭ರೆ ꯑꯗꯨ ꯁꯤꯁꯤꯅ ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯁꯤ ꯑꯦꯂꯣꯚꯦꯔꯥ ꯖꯦꯜꯁꯦ ꯑꯩꯒꯤ ꯍꯧꯔꯝꯕꯅꯦ ꯑꯗꯨꯗꯒꯤ ꯁꯦꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯩꯗ ꯑꯩꯒꯤꯗꯣ ꯍꯧꯔꯝꯃꯒ ꯀꯪꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯁꯤ ꯖꯦꯜꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯅꯤ ꯍꯧꯖꯤꯛ ꯑꯩ ꯈꯣꯟꯁꯦ ꯁꯤꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯈꯣꯟꯗ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯈꯣꯟ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯆꯥꯃꯁ 4ꯃꯨꯛꯀꯤ ꯆꯥꯡ ꯁꯤ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯊꯝꯃꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯊꯝꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯀ꯭ꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯀ꯭ꯂꯦꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯂꯥꯁꯀꯤ ꯇꯦꯡꯀꯣꯠꯇꯣ ꯒ꯭ꯂꯥꯁꯀꯨꯝꯕꯗ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯀꯨꯝꯕ ꯑꯗꯨꯗ ꯊꯝꯕꯤꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯊꯝꯃꯛꯀꯗꯕꯅꯤꯅ ꯑꯗꯣ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯗꯗꯤ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯔꯗꯤ ꯌꯥꯕ ꯑꯗꯨ ꯀꯨꯏꯅ ꯊꯝꯃꯛꯀꯗꯕꯅꯤ나 ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯃꯛꯀꯗꯧꯔꯤꯕꯅꯤꯅ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕꯗꯗꯤ ꯇꯧꯕꯤꯒꯅꯣ ꯁꯤꯒꯨꯝꯕ ꯀ꯭ꯂꯦꯒꯨꯝꯕ ꯒ꯭ꯂꯥꯁꯀꯨꯝꯕꯗ ꯑꯣꯏꯅ ꯊꯝꯕꯤꯌꯣ ꯃꯌꯥꯝꯗꯨ ꯁꯤ ꯍꯥꯟꯅ ꯁꯨꯈꯤꯕꯗꯣ ꯃꯍꯤꯁꯦ ꯊꯣꯛꯂꯛꯄꯒꯤ ꯁꯨꯕ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯈꯔ ꯁꯨꯝꯗꯣꯛꯑꯒ ꯊꯝꯃꯒ ꯑꯃꯨꯛ ꯁꯤꯁꯦ ꯇꯧꯕꯅꯦ ꯑꯃꯨꯛ ꯁꯨꯕꯅꯤꯀꯣ ꯑꯗꯨꯒ ꯆꯥꯖꯨꯝꯗ ꯑꯃꯨꯛ ꯁꯨꯝꯗꯣꯛꯀꯦ ꯇꯨꯜꯁꯤ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅꯒ ꯃꯍꯤ ꯊꯣꯛꯀꯅꯤ ꯀꯥꯏ ꯊꯥꯖꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯨꯝꯊꯣꯛꯑꯒꯦ ꯍꯥꯏꯗꯤ ꯃꯄꯪ ꯌꯥꯎꯔꯝꯃꯁꯨ ꯇꯧꯔꯒ ꯆꯥꯃꯁ 2ꯁꯤꯗ ꯈꯥꯏꯗꯣꯛꯑꯒꯦꯀꯣ ꯆꯥꯃꯁ 2ꯁꯤꯗ ꯈꯥꯏꯗꯣꯛꯑꯒꯦ ꯑꯗꯨꯗꯨꯒ ꯁꯤ ꯂꯦꯝꯕꯁꯦ ꯑꯗꯨꯝ ꯁꯤꯗ ꯊꯝꯁꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯩ ꯁꯤꯁꯤꯒꯤ ꯁꯦꯝꯅꯕꯒꯤ ꯀꯤꯕꯅꯤ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯁꯤꯅ ꯖꯦꯜꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯒꯦꯀꯣ ꯃꯌꯥꯝ tangkai pabrik tamo si hajik ꯌꯥꯟꯒꯗꯕ ꯄꯣꯠꯆꯟꯁꯦ ꯁꯤ 3ꯁꯤ ꯈꯛꯇꯅꯤꯀꯣ ꯐꯖꯅ ꯑꯣꯠꯈꯥꯏꯔꯒꯦ ꯁꯤ ꯑꯩꯅ ꯁꯦꯝꯃꯤꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕꯒꯤꯅꯦꯕ ꯍꯥꯏꯗꯤ ꯃꯆꯜꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨ ꯑꯗꯥꯒꯤ ꯀꯔꯤꯝ ꯅꯠꯇꯕꯤꯗ ꯏꯆꯝ ꯆꯝꯅ ꯌꯨꯝꯗ ꯂꯣꯏ ꯐꯪꯕ ꯃꯆꯜꯅꯦꯕ ꯑꯗꯨꯗꯨꯒꯤꯁꯨ ꯑꯌꯥꯝꯕ ꯈꯜꯂꯒ ꯑꯩꯅ ꯁꯦꯝꯕꯅꯤꯗ ꯌꯥꯝ ꯇꯣꯏꯅ ꯊꯤꯠꯄꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗ꯭ꯔꯦ ꯁꯤꯁꯤꯅ ꯃꯥꯏ ꯈꯛꯇꯪꯗ ꯁꯤꯖꯤꯟꯅꯒꯗꯧꯅꯤꯅꯅꯦ ꯍꯥꯏꯗꯤ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯈꯤꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯤꯠꯂꯒ ꯑꯃꯨꯛ ꯁꯦꯝꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯤꯠꯂꯒ ꯑꯃꯨꯛ ꯁꯦꯝꯕ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯁꯤ ꯑꯗꯨꯝ ꯐ꯭ꯔꯤꯖꯇ ꯊꯥ ꯑꯃ ꯊꯝꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯊꯝꯃꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯁꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯥꯏꯁꯦ ꯐꯦꯁ ꯋꯥꯁꯅꯤ ꯈꯪꯗꯦ ꯁꯥꯄꯣꯟꯅꯤ ꯈꯪꯗꯦ ꯐꯖꯅ ꯇꯥꯊꯣꯛꯑꯅꯤꯗꯅ ꯑꯗꯨꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯁꯤꯗꯒꯤ ꯁꯪꯒꯣꯝꯁꯦ ꯀ꯭ꯂꯤꯟꯖꯔꯒꯤꯗꯤ ꯁꯪꯒꯣꯝꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯣꯇꯟꯁꯦ ꯇꯧꯔꯒ ꯀ꯭ꯂꯤꯟꯖꯔꯁꯤꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯥꯏꯁꯦ ꯐꯖꯅ ꯇꯥꯊꯣꯛꯎꯔꯦꯀꯣ ꯁꯤ ꯃꯥꯏꯁꯦ ꯇꯥꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯆꯣꯠꯇ꯭ꯔꯦꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯪꯒꯣꯝꯁꯤꯅ ꯃꯥꯏꯁꯦ ꯍꯥꯟꯅ ꯇꯩꯊꯣꯛꯑꯒꯦ ꯃꯥꯏꯁꯦ ꯍꯥꯟꯅ ꯇꯩꯊꯣꯛꯑꯒꯦꯀꯣ ꯁꯪꯒꯣꯝꯁꯦ ꯁꯦꯡꯗꯣꯛꯄꯗ ꯇꯨꯈꯣꯡꯒꯨꯝꯕꯗ ꯐꯠꯇꯕ ꯂꯩꯕꯗꯣ ꯁꯪꯒꯣꯝꯁꯤꯅ ꯁꯦꯡꯗꯣꯛꯄꯗ ꯌꯥꯝꯅ ꯆꯠꯂꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝꯁꯦ ꯍꯥꯟꯅ ꯇꯩꯊꯣꯛꯑꯦ ꯑꯩ ꯉꯁꯥꯏ ꯃꯥꯏ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯡꯉꯣ ꯑꯃꯣꯠꯄꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯍꯥꯏꯗꯤ ꯁꯤꯁꯤ ꯀꯔꯤꯒꯨꯝꯕ ꯇꯩꯊꯣꯛꯍꯧꯗ ꯇꯥꯔꯗꯤ ꯑꯩꯅ ꯉꯁꯥꯏ ꯇꯩꯗꯣꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯀꯥꯟꯅꯕꯗꯣ ꯄꯥꯛꯅ ꯐꯪꯉꯣꯏꯕ ꯉꯥꯛꯇꯪ ꯀꯪꯍꯟꯈꯤꯒꯦ
ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯇꯧꯔꯕꯅꯤꯅ ꯅꯞꯊꯣꯛꯑꯦꯀꯣ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯑꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯃꯤꯛꯁ ꯇꯧꯍꯧꯗꯕ ꯇꯨꯜꯁꯤꯒꯤ ꯀꯩꯅꯣꯗꯣ ꯃꯍꯤꯗꯣ ꯑꯗꯨꯗꯣ ꯑꯩ ꯃꯥꯏꯁꯤꯗ ꯑꯃꯨꯛ ꯇꯩꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥꯏꯍꯤꯡ ꯂꯩꯕ ꯖꯒꯥꯁꯤꯡꯁꯦ ꯗ ꯈꯔ ꯌꯥꯝꯅ ꯇꯩꯕꯤꯕ ꯃꯥꯏ ꯂꯣꯏ ꯁꯤꯟ ꯊꯨꯡꯅꯕꯗꯤ ꯇꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯍꯤꯡ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗ ꯈꯔ ꯍꯦꯟꯅ ꯇꯩꯕꯤꯕ ꯑꯩ ꯃꯍꯤꯡ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗꯒ ꯁꯤꯒꯤ ꯃꯥꯏꯁꯤꯗꯒ ꯑꯇꯩ ꯖꯒꯥꯗꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯒꯤꯁꯤꯅ ꯑꯇꯩ ꯑꯇꯩ ꯖꯒꯥꯗ ꯗꯥꯛꯀꯨꯝꯕꯒ ꯂꯩꯕꯁꯦ ꯁꯤꯗꯤ ꯑꯩꯒꯤ ꯆꯥꯅꯤꯀꯣ ꯗꯥꯛꯀꯨꯝꯕꯒ ꯂꯩꯕꯁꯦ ꯑꯗꯒꯤ ꯁ꯭ꯀꯤꯟꯗꯒ ꯐꯨꯔꯤ ꯐꯨꯅꯥꯡꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯐꯗꯣꯏꯅꯤ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯇꯩꯕꯁꯦ ꯅꯨꯡꯊꯤꯟꯗ ꯑꯌꯨꯛꯇ ꯇꯩꯕ ꯑꯝꯇ ꯌꯥꯗꯦꯀꯣ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯇꯩꯌꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯩꯕꯗꯗꯤ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯃꯇꯝꯁꯤꯗꯗꯤ ꯁ꯭ꯀꯤꯟꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁ꯭ꯀꯤꯟꯁꯦ ꯍꯥꯏꯗꯤ ꯁꯤꯊꯔꯨꯕ ꯈꯣꯠꯊꯔꯨꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯅꯨꯡꯗꯥꯡꯗꯗꯤ ꯑꯃꯨꯛ ꯅꯧꯅ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯕ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯣ ꯇꯨꯝꯃꯝꯗꯥꯏꯁꯦ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯃꯅꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯃꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯆꯝꯅ ꯇꯥꯊꯣꯛꯇꯣꯏꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯆꯝꯅ ꯊꯥꯗꯣꯛꯎꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯇꯨꯜꯁꯤ ꯃꯅꯥꯒꯤ ꯃꯍꯤꯗꯣ ꯃꯤꯅꯤꯠ 10 ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯊꯤꯠꯈꯤꯕ ꯃꯍꯤꯁꯦ ꯁꯤꯁꯦ ꯇꯩꯔꯅꯤ ꯇꯩꯔꯒ ꯉꯥꯏꯍꯥꯛꯇꯪ ꯃꯁꯥꯖ ꯇꯧꯔꯒ ꯂꯣꯏꯔꯦ ꯁꯤꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯃꯥꯏ ꯇꯥꯔꯗꯧꯅꯤꯀꯣ ꯅꯨꯡꯉꯥꯏꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯩꯔ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯑꯗꯣ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯣ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯍꯞꯇꯥ ꯑꯃ ꯇꯧꯔ ꯃꯇꯨꯡꯗꯅꯦ ꯑꯗꯨꯝ ꯈꯦꯠꯅꯕꯗꯣ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯦꯀꯣ ꯃꯌꯥꯝ